security ni squad tawra kangpok pitamna IT road ta sana thana hidak langthak purakpa busana hona ba sawn muna kre kangpok pida sana thana ba madi hidak langthak ki problem sing phangdabadagi humanitarian crisis maipnare mara modana pung ni phuni pangi manung the national highway hangdoktuna sana thana problem sing phanggadabni haina court 2 state amasung central government na ultimatum pikibadagi manung chana ngarang numidang security ki conversation thorang loina impal tamenglong road ta yamla sana thana ba madi hidak langthak ki problem sing pusan bana hona bada naga protesters singna sawn muna kre lambi thingli sing adu security makedagi tear gas amasung mok bom kapsin dena tangkhaina ba hona bada so open kyasu yaure hairi pawsin makhata nani badi na majina mit central security force na ngak selaga tongan ba truck kunipan da sana thangna ba hitak langthak nom gi tangai phada problem sing pusanna hona ki adu bu convoy adu liang mai naga sina khunda ba chawang kini village the protesters sing thatna thamki hairi ba pham ase kangpopi district ki headquarter da kilometer 13 rong lam le pham amani security force ki makedagi protesters sing aduga matam yamna sanamuna matung da security force ngamduna makhata naga sing adu 1000 na hona bada khonglang atongba village da amuksu naga protesters sing thatna thamki lambi mafam kya da yopi yungdana gari sing chappa yadana ba thona ki maduna maram oiraga security gari manga gi mathakda puncture oidana satpa yankide khonglang tongba amasung khonglang akhutpa jaga da yamlaba protesters sing na numidang wairam phawba thatna thamki security force ki makedagi protesters sing adu wari sanadana yasana purna hona ki adu yana purpa ngamdabadagi numidang pung 10 makhairom ta matamda security force ki makedagi tear gas amasung mok sel sing kap tan miyam adu tangkhai ki todo adu da protesters sing makedagi su security tam nungna thomjanba amasung nauri kasam gi thong kya leptana sathaki todo adu nakal anima ki oina so open nangki rapid action force ki ahen ba contingents kaya amasung afam adu thajanduna irang adu laksana ba hona ki hairi amaram da national highway number 2 impal dimapur lambi gi namdenglong kanglang tongbi da kuki tariba kolsina sana thana possessing amasung nomu gi tangai pada problem sing pusana honorable nepali driver ama phari hairi kotu medical team haina thaw gari amasu yu pusana honorable dagi protesters sing na phagat kre hairi union cabinet chawthokadori manipur gi di expansion thajatre manipur assembly gi mikhal december da ankhal abu yai narendra modi ni rusing we NDA government nungju miphangi mamang da cabinet minister khar lokthok laga anau amuk hapchanduna chawthok labu yai haina panari adumakpu manipur gi oinadi ministry expansion gi mafam ase torokani haina kanamta thajanadre thajabiyaba mafam dagi pang pauna hai NEET exam gi question paper leak oikhar matun leba sigi miyana pendaba masu nungai taba mafam kya phungdonarpa loidri mafam aduda maram oiraga maralejada miyoy kya samasa matan chijakiba lekre pio masi yenglaga hena taru tanan balengak sathaba yanna minister khara sindok sin torba yai mara asida manipur da popular government linglakpa tha manga pharaklaba phawda hujik hangduna leiba minister tare ki pam mesalakani habagi thajaba MLA amata leinadre hanadi minister phawna ba lobby khara tonabagi pawlerami adu hujikti lobby sing adu tokre chief minister na hangbada su center gi sing na expansion tawro haiba wai sing asi phaw hairakpa leitabana mahang isu ase karimada tawbangam de haina MLA sing da phongto I hairi hada pangto ko tribe taram de suba manipur legislative assembly ase BJP gi wenadi so singna ba ama oira kadra haibagi akiba MLA sing da phawnari makoi gi assembly constitution singi miyamna hujik leiriba law and order gi film ase phagat anba ngamdragadi BJP ni mire oidena ba yamna kana pressure lebana maram oira MLA sing nungnang ba phawrakani amaram da manipur legislative assembly gi taram de suba mikhal laliu december gi aroi basayol da ankal kadra haibagi thajabale mikhal nga khalapu wafam ase manipur ga pon mikhal pangthok minagadabani haiba banare Uttar Pradesh Punjab Uttarakhand amasung Goa ni mikhal nga khatpagi maram ase leba ase oina pangthok ko deriba mikok tibi thabak thoram asida apanba thoktan mudamutani maramdi mikok tibi thabak ase matang segi February thadagi hogudoribani phim ase yenglaga manipur da su political party sin mikhal gi thabak thoram sing pakatna ba haure nupi macha ama bukai khuna manga na ba honar ba miyoi phadana leiba laibak thibani MPCM sei no nupi macha ama bukai khuna manga na ba honar ba miyoi ama bu phab gi muhutta mayumda phongna lehenba amadi police ki makai da gi su thabak amata pakataba laibak thibin haina Meitei Pangal Council Manipur gi makai da gi phongtorli ta gola patte laiba lu ase office pawmising unaba amada MPCM gi president Haji Harapana hai sei no nupi macha ama bu namduni kai khuna manga na ba honar ba miyoi ama bu poksi eki makha da phadana sira pibi na ba Impal West Women Police da wakalabasu miyoi ase mara leitaba mi amagum yumayumda phongna leiri police ki makai da gi su thabak amata lokot pitre hairi sei si jun 13 ki numiyum go matung pung 12 helakpo aduaida mayang Impal Rengun yaibidagi Jala Rubi ko
miyoy amana phamba dukan da pochai leba lakpa chahi tarahum de khata ngai rebi nupi mcha amu selfie gi haidena nampuda makut masa sambolena ijat mangana bokhana khona rakoni haina Jalarudin Amaral Siki hairiba nupi mcha adu law khongba tabodagi manak napuda leramba amanabe sing cheselapodagi miyoy dagi kanwanga mokibani nupi mcha adu gi manabi adu gi maraktagi miyoy amana law khongba tabgunu haina ki hanbolena selfie gi haiba homsing chinaki asimak laibuk thibani